Manipur Urban Development Agency MUDA na shinduna Numit mangani Chupna Chathagadaba Sajibu Keithel ngasi MAHUD ke Principal Secretary RK Dinesh na City Convention da Houdokhre Thauram aduga mari leinana RK Dinesh na hai ngasi dagi Numit mangani Chupna pangthokadoriba Sajibu Keithel asida Urban Local Body Kuntaret ke Self Help Group Hufutarana Stall hangduna Handloom amadi handicrafts potlamsing miyam da fanghangani miyamna mela asida laktuna Self Help Group singna puthokchariba potlamsing asi amamamtang oirabasu laibiduna pukning thaugatpiyu lamdam asigi sanmitlon sagatpada Self Help Group singna lauriba thaudang asi aikhoina thauna hapiba mathau tai Self Help Group sing asina puthokliba pothok sing asi mass production amadi market ready oihannaba department nasu angamba thakta honari adubu miyamgi support yaudana mai pakpa ngamloi maram aduna miyamna Self Help Group sing asida mateng pangbiyu haina mahakna phongdokhe